Manipur Circle News के माइकई के म्याम दा पाउदम जरी नागा के लुसिंगबा मुइबा ना नागा के लम इंची amafaoba piroi haikhiba ngasisu ngakhigani haina village authority na phongdorli haukiba April 5 da koki amati makhoi gi khulai paiba singna konsaram village da chathakiba thodok adugi matang da yanase agreement ama UNC gi working committee amadi shahil ka anina taham jam da leiba UNC gi office ta haukiba jun anida khudek pi ki hairiba si khangde hairi loinana naga gi lusingba muibana naga gi lam inchi amafaoba piroi haikhiba adu ngasisu chapchana ngakani haina konsa khol village authority na phongdorli hiramasi gi matang na ngasi konsa khol gi village authority na press ta thadrok pasirol amana hairibadadi thokiba thodok adugi matang da haukiba jun anida yana sirol ama khudek pinakhiba asigi matang da karigumba amata pau pirakpa leite hairi naga ama ona UNC da thajaba thamduna asengba asumba wafam phangnaba ngainaribani loina nai koigi naga lamsing amade izat ngakpi gani khalibani warabasu wana khangduna lakhiba thajaba adu manghaningde chahi asige January 3 ta ke lungiramna minungsi leitana nupi angang da khut tharakhiba adu ngasi phawba kawba ngamdana lairibani madu danatana kuki militant singna April 5 da konsaram village da sathakiba ka henba thodok aduna wakhal da akiba phawba adu ngasi phawba koktri hairi zero lasin hai konsa khol gelam gi matang da karigumba hiram amada da yasanna ba yaroi yelhongai dagi loinarak laba lamdam asi naga ge lojingba muibana lam inji ama phawba piroi haikhiba ngasi su ngakhigani loina na UNC ko working committee na so naga myang bi yenglaga sumba amadi asengba gi damakta lepiyu hiram asida losingba oibiriba singna asengba thabak tobiyo haina su appeal tarokli